वीडियो से लोई फावा येंगदरगदी और लोई फावा ताद्रगदी नुंगदा थमनेंगिबा वफम असी करिनो खंगबा ngамmoy aduna yari makai video se loy faudang yengbiyo amadi loy faudang tabiyo aikoina khanglakpadagi tharoi thongba se dum cha duna lae tharoi thongba cha lae yongsak cha lae to penjang makhal me ama chai adubu mapalamda leiba matamda aikoina chaning thangingba haibadi manipur gi wangda lei matamda chaning thangingba manipur gi sagin sangse adumatik poi adubu chawa phangde matam chana haiba tare adubu matam khagi mamang di delhi da koi manipuri dukan phamba sing masing yam amde adubu hojiki matam da di masing kharama khaiti laire aduna chaning ba saing sang manam masing dum toina sawa phange madui dang tu su yamna nungai ba phawi haiba tare adubu tharoi si matang da ina hiding ise tharoi se koina laiba satpa matamda orna talana imanaba magi marup singi laimina satpa matamda akoigi nan manipuri yorpa koi boina ado koina manipuri dokanda laiba changa matamda manama singi oliba tharoi yongsa ade atop pot mayam makoi yengbada yamna ngakna thokpa karino sibu haiba pot amaka adegi chana bane haikanda as biology kari bu sabunu kari bu thapunu kana ta khoita haiba the amrum the jangli type ta u bai tare ado akoina zu amu sui kai ba pokpa ado amu su akoina chari posi moy mang bu thobu joi kai ba sumai to dina akoida power pot ne koina hiding is ado tharoi si moina warning ba kutsaba pokpa ek u le koina si sai ga ha ba moida hangoi power to ne tawris ado komai thonge komai na cha ge hai ba si matang da moi khangning ba ado khangning ba do ina manipur da lak matam da jaga ma da thonga ga namak pane video se ado ina mayam da akhoi gi masak thi ba ima da ai masak thi da na le ima da ima kauning de mi gi phazaba ima da ima kauge haibidi yate aduna aikoina chariba chagen sangsi thainagi paipusina dum chaduna laklaba podaman adu bai ko ngesi phawda dum chaduna lai adu bai koi noma da masi chawa sa kari kanaba piba janu haibasi koi kanam duna so thijanba ilai le tarum doi iban ai sa phaw koi thijande adum sai adu mina hangkanda akoina si sai se hangkan yam kana bo ne masida khoigi laina ngam thopa ngamba posa kaya ma yawi adunu bai ko si sai ni kholi ni kan sumaina khombana thana pai lai ta hai tare ado sigi posi ni lai dise aduna aina me anu thamning gi si tharoi sa pasna kai kana pi bagi koi myo da hai base mayam na comment da thambiyo yari makai faza ba wai uta sinna bi da thambiyo hai di me to pusu yeng mani na फजदबा वाय तासिनागदी मसी वीडियो से कोई पई और पक्ते और कोई मसे सेदरन नबा सेम वीडियो नते मम हायरगदी अत मसी कोई लाइब्रेरी येंगबी खोय पुनमना यें कांदा अखंग है खंजबा नॉलेज तो शेयर तौबियु यारगदी हाइना रिक्वेस्ट तौजबनी अतुना थौयसी कमाय थोंगबनो कमाय तौबनो हायबदु ताकना तंग वीडियो सी कुदुम चावलो सेमबनी अना मयाम दा कमेंट tammatanda tharoi chabi kana bana karino komai to bono haibasi thambiramu adu bai koi tan manipuri hairaga de koina ju talani khaktan chaba talo kotan chaba thawati yam suba ngamba bora ga so thang ngamba adu mioi sing koina ju moi to stala mani kha cha min thaw so matan kal je mo haiba pose koin changdan na lai adu ikai bu su laite koina amaga yengjan na ringai sidan na ringai pai pakti haina ringai mayang sa jing sum bisa pai no no sum hingat ki kai bu su khang de ma khoi se mom na ha ka ti akhoi ni kai ba thi ringai koi na su no no sum sau thare hai tare aduna video si yeng biu ta biu amadi apawa comment yari mkai bi biraga tharoi chawi matang da kari kana bi bagi hai ba si video si comment box da thambi na ba miam da hai se thank you